hỏi ꯁꯟ ꯊꯣꯡꯅꯕꯅꯦꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯂꯨꯁꯨ ꯈꯤꯇꯪ ꯍꯥꯞꯆꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯁꯟꯁꯦ ꯑꯩꯅ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯟ ꯌꯣꯟꯐꯝꯗꯨꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯁꯨ ꯑꯩꯒ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯩ ꯊꯣꯡꯖꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ya hok tedi gini na donat misok kene oh misok kai kum oi oi mai oh ah ya al melo na ibacem kaya ya ai mai ba na ta mo ꯊꯥꯎ ꯍꯩꯖꯒꯦ ꯇꯤꯜꯍꯧ ꯊꯥꯗꯖꯔꯦ ꯁꯤ ꯃꯊꯪꯗ ꯁꯤꯡ ꯑꯃꯨꯛ ꯈꯔ ꯁꯤꯡ ꯑꯃꯨꯛ ꯊꯥꯗꯖꯔꯦ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯖꯤꯔꯥ ꯑꯃꯨꯛ ꯍꯥꯞꯆꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯥ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯁꯤꯗ ꯎꯃꯣꯔꯣꯛ ꯑꯅꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯊꯣꯡ ꯊꯥꯛꯄꯁꯤ ꯐꯖꯅ ꯑꯩ ꯄ꯭ꯔꯣꯁꯦꯁꯁꯤꯡꯗꯣ ꯑꯩ ꯎꯠꯆꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯀꯦꯃꯦꯔꯥ ꯂꯧꯕ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯔꯤꯁꯦ ꯁꯤꯗ ꯊꯕꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯁꯟ ꯊꯣꯡꯕ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔ ꯑꯃ ꯊꯝꯖꯔꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯑꯀꯪꯕ ꯑꯗꯨꯃꯥꯏꯅ ꯏꯔꯣꯟꯖꯕꯅꯤ ꯊꯕꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯁꯟ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝ ꯑꯀꯪꯕ ꯏꯔꯣꯝꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯍꯧꯔꯦ ꯁꯤꯅ ꯊꯕꯤ ꯆꯝꯐꯨꯠ ꯈꯤꯇꯪ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯟꯅꯀꯣ ꯍꯣꯏ ꯃꯌꯥꯝ ꯍꯥꯎꯔꯦ ꯏꯔꯣꯝꯕꯁꯤꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ
Một tí phần xả em ạ. ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯇꯨꯡ ꯇꯥꯕꯗ ꯍꯦꯟꯅ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ